ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯁꯤꯗ ꯊꯦꯡꯉꯀꯥꯟꯁꯤꯗ ꯏꯅꯦꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯁꯤꯗ ꯀꯅꯥꯅꯣꯝ ꯂꯦꯞꯄꯝꯃꯦ ꯀꯅꯥꯝ ꯂꯩꯇꯦꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯏꯅꯦꯅ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯂꯦꯝꯕꯤ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤꯗ ꯐꯥꯎ ꯀꯩꯝ ꯇꯥꯛꯊꯣꯛꯅꯤꯡꯗꯦ ꯅꯪꯅ ꯈꯪꯅꯤꯡꯉꯤꯗꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯊꯣꯏꯕꯗꯣ ꯑꯩꯅ ꯍꯩꯅꯗ꯭ꯔꯤꯕ ꯊꯧꯁꯥꯗ꯭ꯔꯤꯕ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯤꯗꯣ ꯑꯍꯦꯟꯕ ꯂꯩꯕꯒꯤꯅꯦ ꯑꯍꯦꯟꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯍꯦꯟꯕꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯀꯥꯜꯂꯛꯄ ꯃꯇꯝꯗ ꯉꯥꯎꯖꯈꯤꯕ ꯑꯩꯅ ꯉꯥꯎꯖꯕꯒ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯒ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯌꯥꯗ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ ꯃꯃꯜ ꯀꯥꯍꯜꯂꯤꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯦꯟꯕ ꯍꯥꯏꯕ ꯃꯤꯗꯣ ꯁꯨꯛꯅꯨꯡꯍꯦꯛ ꯅꯨꯡꯁꯤꯗꯦ ꯅꯪꯕꯨꯗꯤ ꯍꯥꯟꯅꯗꯩ ꯍꯧꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯤꯗꯨꯗꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯀꯩꯝ ꯍꯥꯏꯗꯕ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯣꯖꯥ ꯂꯥꯛꯇꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯗ ꯅꯪꯅ ꯆꯥꯛꯂꯥꯃꯤꯅ ꯇꯧꯈꯤꯕꯗ ꯑꯍꯦꯟꯕꯒꯤ ꯇꯤꯐꯤꯟ ꯌꯥꯎꯅ ꯅꯪꯉꯣꯟꯗ ꯄꯤꯖꯈꯤꯗꯕꯗꯣ ꯑꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯀ꯭ꯂꯥꯁ 7 ꯀꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯨꯕꯨ ꯍꯦ ꯑꯄꯪ ꯃꯤ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯌꯦꯡꯒ ꯇꯨꯈꯣꯡ ꯐꯥꯎ ꯎꯕꯅꯦ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣꯒ ꯈꯪꯖꯗ꯭ꯔꯕꯣꯅ ꯄꯪꯉꯕꯣ ꯅꯪꯕꯣ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯕ ꯃꯤ ꯉꯥꯛꯇꯅꯦ ꯑꯋꯥꯐꯝꯒꯤ ꯀꯣꯝꯗ ꯆꯣꯡꯊꯔꯒ ꯁꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯏꯕꯦꯝꯃ ꯊꯣꯏꯕꯗꯣ ꯈꯝꯕꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯅꯣꯏꯁꯨ ꯆꯠꯄꯤꯕꯗꯣ ꯌꯥꯎꯔꯨꯆꯣꯗꯅ ꯑꯁ ꯇꯜꯂꯦꯗ ꯀꯤꯖꯩꯗꯩꯅꯦ ꯀꯩꯒꯤ ꯀꯤꯔꯤꯅꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯆꯠꯇꯕ ꯌꯥꯔꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯤ ꯅꯪ ꯁꯤꯗꯤ ꯗꯥꯗꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯏꯕꯦꯝꯃ ꯅꯈꯣꯏ ꯂꯥꯛꯏꯕ꯭ꯔꯥ ꯀꯥꯈꯠꯂꯨ 시다 파모 ꯃꯈꯣꯏꯅ ꯀꯅꯥꯅꯣ ꯈꯨꯔꯥ ꯑꯩꯒ ꯄꯤꯒꯤ ꯃꯁꯨ ꯅꯨꯄꯥꯅꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯈꯨꯔꯥꯕꯨ ꯂꯥꯌꯦꯡꯕꯤꯈꯤꯕꯗꯣ ꯑꯩꯒꯤ ꯏꯄꯨꯅꯤ ꯑꯩ ꯁꯨꯝ ꯈꯨꯔꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯖꯅꯤꯡꯗꯅ ꯂꯥꯛꯄꯅꯤ ꯈꯨꯔꯥ ꯀꯞꯄꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ 이봉호 ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯀꯔꯝꯕ ꯂꯥꯏꯅ ꯊꯥꯔꯛꯄꯅꯣ ꯈꯨꯔꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯤꯌꯨ ꯆꯍꯤ 10ꯃꯨꯛ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯁꯦ ꯀꯅꯥꯃꯠꯇ ꯑꯩꯕꯨ ꯍꯪꯕ ꯂꯥꯛꯄꯤꯗꯦ ꯂꯩꯀꯥꯏꯅꯁꯨ ꯑꯩꯕꯨ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯈꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅ ꯐꯥꯎꯕ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯕ ꯂꯥꯛꯄꯤꯔꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒ ꯅꯪꯕꯨ ꯊꯥꯒꯠꯄꯤꯒꯅꯤ ꯈꯨꯔꯥ ꯑꯩ ꯈꯨꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯏꯄꯨꯗꯨꯁꯨ ꯊꯥ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯂꯩꯈꯤꯗꯕ ꯈꯨꯔꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯥ ꯈꯛꯇꯅꯤ
ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯃꯥꯅ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯃꯥꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯕꯣꯛꯁ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯃꯗꯨ ꯃꯉꯥꯏꯔꯦ ꯈꯨꯔꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯁꯨ ꯕꯣꯛꯁꯇꯨꯒꯤꯅꯤ ꯈꯨꯔꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯨꯟꯁꯤꯗ ꯃꯤ ꯁꯤꯔꯤꯕ ꯉꯥꯎꯔꯒ ꯂꯩꯕꯅ ꯂꯩꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯀꯤ ꯑꯈꯪ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯁꯦ ꯈꯨꯔꯥ ꯕꯣꯛꯁꯇꯨꯗ ꯌꯥꯎꯔꯤꯕ ꯃꯤꯇꯝꯗꯣ ꯃꯩ ꯊꯥꯔꯒ ꯁꯣꯏꯗꯅ ꯐꯒꯗꯕꯅꯤ 이봉아, 이봉아, 마도 하나 없다 마이 다독비코. 아이 행부디 함나 와래. 아무것도 토네 마이 다독비코, 이봉아, 아이 함나 와래. ꯈꯨꯔꯥ ꯃꯤꯇꯝꯗꯣ ꯍꯦꯛꯇ ꯃꯩ ꯊꯥꯕꯗꯤ ꯌꯥꯔꯣꯏ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯅꯤ ꯑꯗꯨꯅ ꯈꯨꯔꯥ ꯊꯕꯛꯁꯦ ꯃꯨꯟꯅ ꯐꯖꯅ ꯈꯟꯊꯔꯒ ꯇꯧꯕ ꯑꯃ ꯆꯪꯏ ꯑꯗꯣ ꯈꯨꯔꯥ ꯕꯣꯛꯁꯇꯨꯕꯨ 이봉아, 복스투디 아이쇼 기제다나 수망 맞돈다 봄도나 탐크레 ꯈꯨꯔꯥ ꯕꯣꯛꯁꯇꯨ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯅꯣꯡ ꯅꯤꯅꯤ ꯈꯛꯇ ꯃꯇꯝ ꯄꯤꯕꯤꯌꯨ ꯈꯨꯔꯥ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯔ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯤ ꯈꯨꯔꯥ ꯕꯣꯛꯁꯇꯣ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯗꯦ 이봉아 너희는 펀이 해부도 떠 거의 보면 떠끈비요 ꯍꯣꯏ ꯈꯨꯔꯥ
ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯀꯣꯏꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯂꯥꯛꯄ ꯌꯥꯗ꯭ꯔꯕꯣ ꯀꯔꯤ ꯑꯔꯣꯟꯕꯒ ꯇꯧꯔꯨꯔꯒꯦꯕ ꯂꯩꯇꯦꯗ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗꯨꯗꯤ ꯐꯖꯗꯦꯗꯅ ꯍꯣꯏꯅꯦ ꯂꯥꯛꯑꯣꯅꯦ ꯑꯆꯥꯄꯣꯠ ꯆꯥꯎꯁꯤ ꯂꯥꯛꯑꯣꯅꯦ ꯌꯥꯔꯣꯏꯕ ꯌꯨꯝꯗꯒꯤ ꯏꯅꯦ ꯍꯣꯏꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦꯕ ꯌꯨꯝꯗ ꯆꯠꯂꯣ ꯆꯩꯔꯥꯎꯕꯁꯨ ꯅꯨꯃꯤꯠ 10ꯃꯨꯛꯇ ꯉꯥꯏꯔꯃꯤꯅ ꯑꯩ ꯑꯗꯨꯝ ꯂꯣꯏꯕꯒ ꯂꯥꯛꯑꯗꯕꯅꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯀꯅꯥꯝꯇ ꯅꯠꯇꯦꯕ ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ ꯑꯁ ꯏꯃꯥꯟꯅꯕꯅꯦꯕ ꯃꯣꯏꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯦ ꯍꯩꯁ ꯑꯩ ꯁꯨꯝ ꯆꯤꯡꯅꯕ ꯍꯦꯟꯖꯤꯜꯂꯛꯏꯗ ꯌꯥꯔꯦ ꯆꯤꯡꯅꯕꯤꯔꯅꯨ ꯀꯩꯁꯨ ꯌꯥꯔꯦ ꯆꯠꯂꯣ ꯐꯣꯟꯗ ꯂꯣꯏ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ ꯋꯥꯔꯤ ꯂꯣꯏ ꯂꯤꯔꯛꯀꯗꯕꯅꯤꯀꯣ ꯍꯣꯏꯕ ꯆꯠꯂꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯣꯏ 이뱀 마삭 파자비 아시기 누빠지나 시다까 마이 라이바 낭나 거리 어람니네 ꯌꯥꯔꯦꯁꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯤꯡꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯁꯤ ꯆꯤꯡꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩ ꯎꯒꯦ ꯍꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯩꯝ ꯎꯗꯦ ꯅꯪ ꯀꯔꯤ ꯎꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯀꯩ ꯎꯒꯦꯕ ꯊꯣꯏꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯆꯤꯡꯂꯦꯝꯕꯤ ꯍꯪꯉꯣ ꯅꯪꯅ ꯁꯤ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯊꯣꯏꯕꯤꯆꯥꯒꯤ ꯃꯤꯇꯝ ꯃꯩ ꯊꯥꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯗꯨꯗꯤ ꯑꯗꯨ ꯃꯩ ꯊꯥꯔꯒ ꯅꯪꯉꯣꯟꯗ ꯀꯩ ꯀꯥꯟꯅꯕ ꯐꯪꯒꯦ ꯈꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯤꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯇꯝꯗꯣ ꯃꯩ ꯊꯥꯔꯒꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯗꯣꯏꯅꯤ ꯃꯤꯇꯝꯗꯣ ꯃꯩ ꯊꯥꯔꯒ ꯊꯣꯏꯕꯤꯆꯥꯅ ꯁꯥꯎꯔꯛꯑꯣꯏꯗ꯭ꯔꯣ ꯁꯥꯎꯔꯛꯑꯣꯏꯗ ꯃꯥꯁꯨ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕꯅꯤ ꯂꯩꯅꯤꯡꯗꯦ ꯆꯤꯡꯂꯦꯝꯕꯤ ꯀꯩ ꯍꯥꯏꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯆꯤꯡꯂꯦꯝꯕꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯟꯈꯤꯕ ꯀꯌꯥ ꯂꯩꯔꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯀꯩꯒꯤ ꯉꯥꯛꯄꯤꯕꯅꯣ ꯐ꯭ꯔꯦꯟꯗꯕꯨ ꯆꯤꯡꯂꯦꯝꯕꯤ ꯑꯗꯨꯗꯤ ꯅꯪꯅ ꯑꯩ ꯉꯥꯛꯄꯤꯔꯦꯅ ꯑꯩ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯑꯝꯇ ꯋꯥꯁꯛꯄꯤꯌꯣꯕ ꯆꯤꯡꯂꯦꯝꯕꯤ ꯆꯤꯡꯂꯦꯝꯕꯤ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯆꯤꯡꯂꯦꯝꯕꯤ ꯅꯪ ꯆꯪꯂꯛꯀꯅꯣ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯣ ꯑꯩꯒꯤ ꯅꯪ ꯅꯥꯛꯇ ꯀꯩꯗꯧꯔꯒꯦ? ꯂꯥꯞꯅ ꯂꯩꯌꯣ ꯆꯪꯁꯤꯜꯂꯛꯀꯅꯣ ꯅꯪ ꯆꯪꯂꯛꯀꯅꯣ ꯆꯤꯡꯂꯦꯝꯕꯤ